Yaoshang Numit 5nidagi Henna Thabal Chongba Yaroi KCP PWG Kumja lisingani kun maridagi Yaoshang kumaiga mari lainana makhal amatagi harau kumai amadi Yaoshangi Thabal Chongba na chingbada pangthoktanaba thamkhiba athingba adu chahi asigi oinadi handokle adubu handak chahigi oinadi Yaoshang Numit 5nidagi Henna Thabal Chongba Yaroi haina lona yadaba KCP PWG MC Unification gi PRO chingkhai nganbana thadorokpa cherola man haire Cherola sina makata na hai kumjale singani kulhumdoi gi May 3 refugee kuki narco terrorist singna kanglei miyam da satharakhiba makhal kaya gi landana maram oiraga lanjena duna leiriba internally displaced person IDP singi awana amadi kanglei khunai na thengnariba awana kayabu yengduna harau kumai athingba si handokpani haire kumjale singani kunmari da kanglei pa communist party people's war group na kanglei miyam da thamkhiba wafamde Kumja lisingani kulhumdoi gi May 3 refugee kuki narco terrorist singna chathariba lalo lalna maram oiraga tongan ba relief camp singda changjafam logduna leiriba IDP singi awa anada saruk yaduna chahi sida Yaoshang Thabal Chongba thengkhe Yaoshang Thabal Chongba gi mahutta aphaba tinjang kaisingdaba masa mau phaba lamchat sajat phajaba naharol gaya semja honaba Yaoshang kumai manungda sana khotna bada ahenba midyang thamnaba khangan khibane Kanglei khunai gi tungi yumbirel oiriba ngasigi mahiroi kayagi class 12 amasung class 10 gi examination pangthokling numit 5ni Yaoshang Thabal Chongba tarabasu kanglei miyamna natki oiba phizol set induna nongyai matung pung amadagi Henna Thabal Chongba Yaroi haire